Hostess oina fazankiba micham-sing athuba matamda tekta kaidana thadoraknaba appeal tawri Fox. Haukiba May 16 gi ayukta Kangpopi District ki manung chanba Scotland amasung Jim Village anigi marakta thokiba laibaktiba thaudok aduda church leader ahum sikiba aduga mangana asokapan nangkiba thaudok adugi matung naga furuf ki miyoi kaya kuki khulai paibani jingnaba singna fazan khraba matung masak khangdaba miyoi singna kuki furuf ki miyoi sing fazan kibadagi state asida thokliba charangnaba fibam asi Fox na haksina lawi hari Fox ki Terol amana haribana haukiba jay lisungani kunumdoi gi May 3 dagi lamdam asida thoklakiba furuf masel gi marakta khaibung tanaba mapangi safu amana chatharakliba thosel sing asigi mayukta lamdam asida jay kayagi mamangdagi disang sinna nusik janana himminaraklaba amadi apunbagi saktam ngakminna duna laklaba furuf cha singna amatto oina leminna duna ikogi yeknaba masak khangbagi matam oire Jim Village ki laibaktiba thaudok adugi matungda hostess oina fazan khraba micham sing miyabagi minungsi yengduna amadi imung manungi awaba yengduna mari lainaba khudingmakki mafamda asoi angam yaudana thadoraknaba luf asigi maikedigi appeal tawri state government amasung central government anina suiram asigi matangda akanma miteng sangduna mafam khangdana lairiba micham sing athubada thadokjuna imung manungi miyoi singda sinanaba amadi state asida ing tappa hanjilaknaba Chap chaba khongthang sing lokhatadabani masing yamlaba central paramilitary force sing deploy tawna numit mangani hena housing khraba fawbada fazan khraba micham sing puthok pangamdaba haibasi government of Indiana state asida makhata na conflict thokannaba khonabani haina miyamna lawreidabagi maram leite state asiga tainariba sambal khadaba international border gi khudong chaba loduna state asigi population da influx tawrakkiba miyosing NRC update tawduna masa-masagi maramda halhan kinaba khongthang singsu paithakadabani hari CSO singna Kamjong district ki mai thakraba khul ahumgi khunja singa unakre external aggression makasa thaba ngamdanaba IRB thamgadabani asang kasar haukiba May 3 Indo-Myanmar border gi paringda leiriba Kamjong district ki namli wangli amasung jet jorogi tum namai tharam laba khulsing adugi fibam ngarang CSO team amana hangtengdana yengsinkre khongchet aduga mari leinana makhoina thengnariba awabasing adudasu saruk yaminakre khongchet aduda tongan ba CSO singi mihut sing intellectual sing tangkol leader sing yauna maru oiba mi kayana saruk yaki team aduna awaba taraba khulsing adugi miyamda relief materials sing yantoki loinena thaudok aduda amang ata thokiba sing adugi ground report amasung collection tauki khongsat aduga mari lenena kaka trade center da pangthokiba paugi mifam amada social activist amasung oiriba indigenous peoples forum manipur gi chief advisor asangka sarna haikibada thaudok adu external aggression amani mafam aduda makhatana foreign militants singna external aggression chathabangamdana balenga ki maikedigi IRB natraga Manipur Rifles ki battalion ama thamgadabani mayum makai mai thadokhraba sing adugi damak lenga na akhanana meeting sangduna nauna mayum makai saba yauna khunda leita hannabagi thabak sing paikhatgadabani awaba taraba sing adugi damak talenga ki maikedigi hauzik fawba action lokhatabasi akanba maongda condemn tawi attack asi foreign aggression ni haibada karimata chingnaningai leite haiki amukogi advisor Devan Sarmana haikibada khulsing asida chathakiba attack asi Myanmar to operate tawriba KNAB na chathakibani haibasi yetnaningai leitraba wafam amani thaudok asigi matangda Manipur gi Home Minister na external aggression nani haibagi official oiba report leite haina phongdokiba adugi matangdasu yamna kanna yaningdaba phongdoki thaudok adu army gi camp leiriba camp maya nakna thokibani Manipur government ki maikedigi thaudok asigi matangda karimata thausadana leiribasi peningai oide mafam asida leiriba miyam security amasung government na makhoibu ngak senbidabadi kanana makhoibu ngak senbigadawribano haiki Manipur Naga Youth Organization gi president Daniel Lamkang na phongdokibada Joro khul asi Indian territory gi manungda leiba Naga gi khul amani attack asi KNAB amasung PDF na chathakibani thaudok asi foreign aggression amani haibagi yamna mayek senglaba amani haiki wangli market ki chairman Ayona phongdokibada khul sing asi yamna manung hanjinba mafamda leibana mapung fana development ki
facility amata leite khul ahum ase mai thakiba thodok aduga mari lenana government ki maikedi mafam aduda laktuna yengsin khrabasu mafam ase manipur gi saruk amani harabasu ningtina yengsin bide namli amasung choro yauna wangli gi jaga sing ase electricity telecommunication medical facility khul sing fauna na ba thong yauna mahailoi sangi awat pakaya lei maram aduna hiram asigi matangda government ki maikedi athobada meeting sangbiu haina phongdoki mafam adugi khunja singi maikedi phongdorakhibada kamjong district asi endowment ma border da leibagi mathakda makhoibu ngak senbinaba security lingtina leitabana mafam aduda leibada akiba kaya faure me tare ki ayuk anganbada KNAB gi kangbu sing aduna khul sing aduda kanmum ongda nongmai kapsinduna attack chatharaba matungda yum sing adu mai thakibani khul sing asida makhoibu ngakpi senbinaba leite makhoi sing asi Indian citizen amani yumthangnariba Myanmar gi myoy singasu yeknaba leite Myanmar da thokiba dangdu leitadaba fibam aduna maram oraga Lanjella kiba kuki sing makoina humanity ground chongzafam piki adugo makoina asumna attack chatharakani haibasidi karimata khallude haina KNAB gi thawong sing aduda pen da bawafam kaya phongdokhi